भारत की मफम सिन्ब थुंगना पाइखतलिबा विकसित भारत संकल्प यात्रा हारिबा थौरांग असगी मतंगदा वफम खरा थंबिनबा आकाशवाणी इम्फाल की स्टूडियो रिलेशन बिदिबासी मणिपुर सरकार की एग्रीकल्चर विभाग की जॉइंट सेक्रेटरी ओइने थौ पुबिरिबा यासर खानी ओजा यासर खान बो आकाशवाणी इम्फाल नतराम ओक्सरी खुरुमजरी ओजा विकसित भारत संकल्प यात्रा हारिबा थौरांग असगी मतंगदा मियामना इ पावी कुथांगदगी खरा मखैदी मियामना खंगनरमगनी हाइना लौजै अदुबु हारिबा थौरांग असि राज्य असिदसु पाइखतपदा हकथेंगना थौदांग लौबिरिबा सरकार की थौपुबा मिसक अमोइना विकसित भारत संकल्प यात्रा हारिबा थौरांग असगी मतंगदा सुगाइना थंबियो मसी अखोइगी विकसित भारत संकल्प यात्रा हाइबसी विकसित हाइबदी अखोइगी रिवोल्यूशन अम पुरक्पा अवोनमम पुरक्पा हाइबा अदगी भारत ले संकल्प असिना अखोइगी मयामदि यहोलगा पुलप पुंझलगा अवोनमम पुरक्नबगी यात्रा हाइबनी अमरोम थाइरगा मसीदा अखोइगी ममांगदा जून 2022 दा चीफ सेक्रेटरी मयाममी कॉन्फ्रेंस तौकी धर्मशाला हिमाचल प्रदेश दा मसीदा मरुई नैनखिबा इशू अमदि करिनो हाइबा कांदा अखोइगी सरकार की लेरिबा स्कीम्स मखैसे मसीगी सी एनी कनोदबु ओइगेरा अखोइगी गैस कनेक्शन फंगबु ओइगेरा हाउसिंग ओइगेरा फाइनेंशियल सर्विसेस बु ओइगेरा अदिगी अखोइगी चाना थनबु ओइगेरा इसिंग फंगबगी ओइगेरा मयामसी फंगफम थोकपा अखोइगी बेनिफिशियरी सिंगदा यौरब्रा लोइनमक्ता यौरब्रा हाइबसिनी मदुदा यौद्रगदी कमाइनी होनसिनो सिदने लाइसे तौतार अदुना मोइना विकसित भारत से तौरगा मसी अखोइगी स्कीम्स मखै मयामसे फंगद्रिबा मयामसेदा एलिजिबल दि ओइजबा फंगफमदि थोकपा अदुबु माना खंगदबदगिरा और नत्रगना मगोना पाउ यौदबदगिरा खंगदबा मयामसे यहोनसे हाइबगी पांदमने मसीदा अखोइगी पांदम मरी थोकना यावे अहामबदना अखोइगी यौदबसिंगदा यहोनबिबा मथंगदना इन्फॉर्मेशन पिबीबा स्कीम्स मखैगी अवेयरनेस पिबीबा अहुम सुबदना अखोइगी स्कीम्स फंग्रबा मी मगोंदे मसिन मगोंदा क्याम कानागी करी वाटपा लेनी सी मखैसी मगोंदगी लौखटपा देन अरोइबदना मरी सुबदना अखोइगी फंग्रिबा मयामसिदगी अमुका मोइसी एनरोल तौनबा होटनबा अदुना सुमाइन तौदुना अखोइगी मसिगी यात्रासी ऑल ओवर इंडिया दा 15 नवंबर 2023 दा लॉन्च तौकी 68 डिस्ट्रिक्ट्स मुक्ता सिगी सि तौरिसि अखोइगी 15 नवंबर खलैसि यामना मरु ओइबा नुमित अमु ओइना खलकपनी मसी अखोइगी जनजातीय गौरव दिवस ना हाय जनजातीय गौरव दिवस हाइबदी अखोइगी यामना मरिंगजेन लेरबा ट्राइबल लीडर्स मखै फ्रीडम फाइटर दा लेखिदबा खोरखिदबा मयामसि मोइगी दमक्ता कनो तौबनी अखोइगी नुमित ओइना पांथोकपनी हाइरिबा सिदैसिदा अखोइगी अहानबदा तौबसि मोइना एसटी पॉपुलेशन यामना लेइबा मफमदा फोकस तौकी अहानबदा देन मणिपुरदना अखोइगी सि 15 नवंबर सिदा उखुलदा लॉन्च तौवे उखुलगे फजन चथाखरे देन हंदकी अखोइ तानारा मतुंगदा अखोइ चीफ सेक्रेटरी ना मीटिंग अमा कौरे चीफ सेक्रेटरी मीटिंग तोइन तोइन कौरा अखोइ येंगे अदै अखोइ प्रोग्राम अम सिल्ले अहानबदा होजिकी उखुलगी मतुंगदा 9 डिसेंबर दा 9 डिसेंबर हंदकी सि कनोसिदा अखोइगी बिष्णुपुरदा केबीके उटलो सिदगी लॉन्च तौई फंक्शन से प्राइम मिनिस्टर इंटरेक्शन से बेनिफिशियरी स्टेट में यामदसु मयामदु उटली अददै अखोइना स्कीम सिगी मताना मयामदा खंगनदना खोलन तौई देन अखोइगी पब्लिसिटी पूनबगिने हाइबी दमक्ता अखोइगी वेन अमा दरकार लई वेन आदि मिनिस्ट्री सिलोन हाइरई पब्लिसिटी मटेरियल्स बुदी मिनिस्ट्री दगी हाइरए सी हापोना वेन से अखोइना सिल्ले मतुंगदा वेन सिना डीसी ना माना आइडेंटिफाई तौबा लोकेशन खरदा खुंगंग खरदा चलगा अदुमाइना मोइदा मयामसिदा सिनी सुमाइन तौबनी हाइना स्कीम से खंगनबा सी खंगनबा सिदसु अखोइगी मागी तौगदबा थबु खरा वेन से नेक हमसिदि यौबु कान खरा लेइरी मदुदि करिनो हाइबा कान चौरपै दुम हाइजेगे अखोइगी अहानबदा अखोइ कमाइन तौनी हागना मोइगी मयामसि यौरा मतुंगदा कल्चरल परफॉर्मेंस तौबा याय मयामदा खंगनबा अवेयरनेस तौबा याय डीसी की फ्रीडम फ्लेक्सिबिलिटी याम पीसिदा अदगी अखोइगी मेरी कहानी मेरी जुबानी हाइना बेनिफिशियरी सिंगसिना मागी पेंजब हाइब तारे अवाटपु ओइगेरा पेंजब ओइगेरा मदु हाइदोकपा मदुना करी काना ने हाइबा काना अखोइ खंगौदबा मयामसिना मसी स्कीम सिदि सुमाइन तौरदि एगोना सि काना फंगिको लाइट लाइर अमना ओइगेरा एनीवन ओइगेरा समना हाइब युम लेजदि हाइरगासु अर्बान गिदा अखोइ पीएमवाई अर्बान लेरे पीएमवाई रूरल लेई सिना सरकार ना पैसा पीर अखोइ युम सानबा ngamiको खंगजरगदी मदु स्कीम दु लोइनमक्ता फंगनबा ngamnabagi पांदमदु मदु पुथोकनबगी दमक्तनि मखा तारकपसे ओजाना सु याम मचा खाइना तकपीखरे हाइबा तारे मियाम गिदमक्ता पाइखर लिबा थौरांग सिंग असि मियाम द फंगलिब्रा
ꯐꯪꯗ꯭ꯔꯤꯕꯒꯤ ꯃꯔꯝꯅ ꯀꯔꯤꯅꯣ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯈꯪꯍꯟꯅꯕ ꯑꯈꯟꯅꯕ ꯊꯧꯔꯥꯡ ꯑꯃꯅꯤ ꯇꯥꯛꯄꯤꯔꯦ ꯑꯗꯨ ꯃꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯀꯗꯥꯏ ꯐꯥꯎꯕ ꯃꯤꯑꯣꯏ ꯀꯌꯥꯃꯨꯛ ꯀꯥꯟꯅꯕ ꯄꯤꯕ ꯉꯝꯒ꯭ꯔꯦꯅ ꯈꯟꯕꯤꯕꯒꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯔꯥꯏꯖ꯭ꯌ ꯃꯅꯤꯄꯨꯔꯗ ꯍꯥꯏꯔꯤꯕ ꯊꯧꯔꯥꯡ ꯑꯁꯤꯒꯤ ꯃꯈꯥꯗ ꯎꯈ꯭ꯔꯨꯜꯗꯁꯨ ꯍꯧꯗꯣꯛꯄꯤꯈ꯭ꯔꯦ ꯑꯗꯨꯒ ꯕꯤꯁꯅꯨꯄꯨꯔ ꯖꯤꯂꯥꯗꯁꯨ ꯍꯧꯗꯣꯛꯄꯤꯈ꯭ꯔꯦ ꯍꯥꯏꯅ ꯇꯥꯛꯄꯤꯔꯦ ꯃꯁꯤ ꯍꯧꯖꯤꯛ ꯐꯥꯎꯗ ꯃꯤꯑꯣꯏ ꯀꯌꯥꯃꯔꯨꯝꯗ ꯑꯩꯈꯣꯏꯅ ꯀꯥꯟꯅꯕ ꯄꯤꯕ ꯉꯝꯂꯦꯅ ꯈꯟꯕꯤꯕꯒꯦ ꯃꯗꯨꯒ ꯊꯝꯕꯤꯌꯨ ꯑꯣꯖꯥ ꯆꯞ ꯆꯥꯕ ꯑꯦꯛꯖꯦꯛ ꯐꯤꯒꯔꯗꯤ ꯑꯩꯈꯣꯏꯗꯗꯤ ꯂꯩꯖꯔꯔꯣꯏ ꯕꯤꯀꯣꯁ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯅꯣꯗꯥꯜ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯏꯔꯒꯁꯨ ꯐꯤꯒꯔꯁꯇꯣ ꯑꯩꯈꯣꯏ ꯗꯤ ꯁꯤ ꯃꯈꯩꯗꯒꯤ ꯂꯥꯛꯇ꯭ꯔꯤꯕ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯑꯗꯣ ꯑꯦꯟꯔꯣꯜꯃꯦꯟꯁꯦ ꯍꯧꯖꯤꯛ ꯍꯦꯛꯇ ngasi chatle na ngasi ekta tawba ngamdab su yawe ba samna hairabada hujiki hairiba mising akhoi praja si pulalani khangalani duga makhoi da takpa kanda sigi scheme se yawninge na man adu di fare nang document si changani si document si pairo sumain tawro aduga masi office da lau suppose akhoi gi health ki ayushman bharat pu haire adu re nang si card si payo sumain tawgadam si document changani health ki akhoi gi मोगी चीफ मेडिकल ऑफिसर ओइबरा सीएमओ डिस्ट्रिक्ट ओइबरा चटपीरगा मगोन दे सुमाइन डॉक्यूमेंट्स पीर मतुन फंगनी हायरगा लाकदोइनेबा अन हुजिक फिगर्स ति लाखिरोय तबो आई थाजब लैबा मना अखोइगी हंदक से अखोइना शेड्यूल या थोखरे चीफ सेक्रेटरी खुदांग मखादा मसिदा अखोइगी मयाम दो खंगनिंग मसि रेडियो की खुदांग दि खंगनिंग मम यावे कइनो बिष्णुपुर तांग मापन दगी तांग 13 फुक तौरे देन Imphal West Tarawum do Tetratru December gino Hajirisha then Taubalda Kunmathoi Kunithoi Kunumdoi Taurani Kakching dana Kuntarukti Kunipan Fauba Madude Ukrul dana Kamjong dana Kuntarukti Kunipan Ukrul dana Ahum dagi January tang Hum dagi tang Mari Fauba then Chandil dana tang Teretagi tang Nipan Technopol da tang Mapan dagi tang Tara Churachandpura tang Tara Mathoi tang Tara in Thoi Farzul dana Trawum Thoi dagi Tara Mari February January Nikosina Hajisa adegi akhoi senapati na tram ngari tratru kangpok pi na trat te trying pan tamenglong dana tram pan degi kun none dana kun mathoi de kunithoi jiribam dana kun mariga kun mangaga masi gi se akhoi na kun manga se loishalli se moi gi program se 15 November de hauraga 26 pok taw haibani to chaying bodi 26 de akhoi gi republic di oirabani na kun manga da program se loishan janeba sigi mayam se chalapa kana tha ahum mari chalapa kanda obviously masi suksoi soidana ai akhoi 90% beneficiary di phanghodba mayam se lakani na khalle okay अदुगो जब मखा तारकपसे बेनिफिशियरी कोइना फंगबा यारब हाइबा तारे हाइबदी लेंगा की पाइखत लेबा तोंगान तोंगान में स्कीम सिंग से फंगबा यारब अदुबु हौजुक फावबदा फंगदना लेरिमि बसे मरु ओइना कोगी हौजुक लेरिबा पाइखत पिरिबा भारत विकसित भारत संकल्प यात्रा हाइबसे लाक्त्रिङैदा मसी लाब मतुंगदा मयाम फंगदोरे हाइबगी पॉजिटिव आइबा सिग्नल अमा बुदि लेरे अदु मसी लाक्त्रिङैदा मियाम गिनेना पाइखत लेबा थौरांग सिंग से निंगथिना फंगबा यारब सिंगदा फंगदना लेरिमि बसी मरम सिना करी ओइबा याबदगी हाबदुगा उजाना थंबियो मसी आई वखंदा यामना अखोई अवेयरनेस लैतबना ओइगनेना खल्ले बिकॉज स्कीम जी याम लैग्रेबा अखोईगी मयामना नॉर्मल ओइना अखोइना खंगनाबदा फ्लेक्सिप स्कीम्स हाइबा तारे डिपार्टमेंट गी मरु ओइना माना पाइखतपा फॉर एग्जांपल mahut ki hairagana PMOI urban le CD अखोइना याम चपाक चाउना कनो तौरब मयाम याम खंगनेबा तबतबु mahutna तौबा अतोपा स्कीम्स मयाम लैरे अखोईगी स्वच्छ भारत मिशन सिसु खंगनरे मयामना सिनतबा कोइना मयामना हेक कनो तौबदा खंगदबा NLM काइना हम लैरी NULM काइना नेशनल अर्बन लाइवलीहुड मिशन काइना सिगुमबा जि मयामना क्या कन्ना खंगदबदगी मरम ओइने खाली अवेयरनेस याउदबा प्लस मोइना अखोइगी प्रोसेस से कमाइन चथगनी से खंगजदबा मसिनसु ओइगनेन खले मसिना मयाम मरम ओइदोइनी अदुगा जब खा तारकपसे असिगुम मयाम हाइबा तारे हारिबा विकसित भारत संकल्प यात्रा सि सही खुदिंगी दुम तौबना तौरग दुम लेगदौरीब्रा हाइबी वाहंगसि मियाम दगी लाई हाइबदी मियाम द खंगनबा हाइबदी हानगी लेरंबा कोइगी स्कीम मयाम सिंगसे मियाम द खंगबा ngamdabana maram morakanda hairiba विकसित भारत संकल्प यात्रा से लाखिबनिना मसी असुम चथरगा लेगदौरीब्रा नत्रगना हाइरिबा डिपार्टमेंट सिंग नत्रगा कोइगी सरकार की ओइबा मेशिनरी सिंग सिजनरगा कोइगी फंगबा यारबा मियोइ सिंग द स्कीम सिंग फंगदबा असिगी अखनबा थौरांग अमा पाखतपगी मथौ ताबदु लेब्रा करी हाइबेनिंग मथौबुदी ताब लेनेन खल्ले समना हाइरबदा अखोइगी विकसित सी हौद्रिंग ममांगदसु अखोइगी ऑनरेबल सीएम ना अखोइगी गो टू विलेज अन तौबिरमे हौजिसु मरक मुत सथगी कितंग इरांग कनो तौबदी नेमथकी कनो तौबनी मसिदसु अयामबना अखोइ अवेयरनेस फंगमंगमेबा अदुना रेगुलरली अदुम मरक मरक तौबनदी फबराना खल्ले अदुगा वंस अखोइगी सी तौखर मतुंद अखोइ डीसी होजिकी गो टू विलेज सिदना मफम अमदा लेरगा मयामदु लाकपनेबा विकसित भारत तना खुंगंगदु इंचंगो हाइबनेबा संगागा मोइदा सिनी उत्पदु खितंग एक्स्ट्रा याउना खंगन बगिनी अदुना सिगे सि अखोइ डीसी मखै खुजि मोइना चथरिबा मयाम सि
ꯑꯩꯈꯣꯏ ꯅꯣꯗꯥꯜ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃ ꯂꯣꯏꯅ ꯈꯜꯂꯤ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯒꯤ ꯃꯣꯏꯒ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯆꯠꯊꯕꯅꯤ ꯑꯗꯨꯅ ꯃꯁꯤ ꯆꯠꯊꯔꯛꯄ ꯀꯥꯟꯗ ꯗꯤ ꯁꯤ ꯑꯩꯈꯣꯏꯁꯨ ꯃꯁꯤꯒꯤ ꯇꯧꯕꯒꯤ ꯃꯥꯒꯤ ꯁ꯭ꯇꯥꯐꯁꯤꯡꯁꯨ ꯂꯣꯏꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯣꯏꯍꯧꯔꯅꯤ ꯈꯪꯍꯧꯔꯅꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯆꯠꯊꯒꯦ ꯍꯥꯏꯔꯒꯁꯨ ꯋꯥꯟꯁ ꯒꯕꯔꯃꯦꯟꯅ ꯗꯤꯁꯤꯖꯟ ꯑꯃ ꯂꯧꯔꯒꯗꯤ ꯑꯗꯨꯝ ꯆꯠꯊꯕꯅ ꯐꯕ꯭ꯔꯥꯅ ꯈꯜꯂꯤ ꯑꯗꯨꯒ ꯑꯣꯖꯥ ꯃꯈꯥ ꯇꯥꯔꯛꯄꯁꯤ ꯃꯤꯌꯥꯝꯗ ꯑꯁꯤꯒꯨꯝꯕ ꯁ꯭ꯀꯤꯝꯁꯤꯡꯁꯤ ꯐꯪꯕ ꯌꯥꯔꯕ ꯃꯤꯌꯥꯝꯗ ꯐꯪꯍꯟꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯁ꯭ꯀꯤꯝꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯄꯤꯕ ꯁ꯭ꯀꯤꯝꯁꯤꯡꯁꯤ ꯐꯪꯕ ꯌꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯗ ꯐꯪꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯁ꯭ꯀꯤꯝꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯐꯪꯕ ꯌꯥꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯕꯗꯤ ꯃꯥꯁꯤ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯁꯨꯗꯕ ꯁ꯭ꯀꯤꯝꯁꯤꯡ ꯑꯗꯨ ꯐꯪꯕꯗ ꯃꯇꯤꯛ ꯆꯥꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯐꯪꯂꯝꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨꯒꯨꯝꯕꯗꯤ ꯊꯦꯡꯅꯕ ꯌꯥꯎꯕꯤꯕ꯭ꯔꯥ ꯃꯗꯨ ꯐꯥꯏꯟ ꯑꯥꯎꯠ ꯇꯧꯕꯒꯤ ꯃꯗꯨ ꯈꯟꯗꯣꯛꯄꯒꯤ ꯇꯥꯟꯖꯥ ꯑꯃꯁꯨ ꯍꯥꯏꯔꯤꯕ ꯌꯥꯇ꯭ꯔꯥ ꯑꯁꯤꯗ ꯐꯪꯕ ꯉꯝꯕꯤꯕ꯭ꯔꯥ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯉꯝꯃꯦ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ineligible ꯑꯣꯏꯕꯅ ꯆꯪꯉꯝꯕꯁꯤꯅꯦꯕ ꯃꯁꯤꯒꯤꯁꯤ ꯀꯩꯅꯣꯒꯤ ꯑꯗꯨꯝ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯗꯨꯝ ꯌꯥꯎꯔꯤꯕꯅꯤ ꯗꯣꯀꯨꯃꯦꯟꯇꯦꯁꯟꯗꯨ ꯃꯣꯏꯅ ꯁꯣꯏꯅ ꯄꯤꯔꯛꯄꯅ ꯅꯠꯇ꯭ꯔꯒ ꯂꯥꯟꯅ ꯄꯤꯁꯜꯂꯛꯄ ꯑꯣꯏꯕ꯭ꯔꯥ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔꯒꯤ ꯍꯥꯏꯖꯕ ꯇꯥꯔꯦ PM ꯀꯤꯁꯥꯟ ꯁꯤꯗ ꯑꯦꯟꯔꯣꯜ ꯇꯧꯕꯁꯦ ꯁꯤꯒꯤꯁꯤ ꯑꯩꯈꯣꯏꯅ ꯍꯟꯗꯛ ꯌꯦꯡꯉꯨꯕ ꯀꯥꯟꯗ ꯃꯅꯤꯄꯨꯔꯁꯤ ꯌꯥꯝ ꯆꯥꯎꯅ ꯇꯧ ꯂꯩꯔꯝꯃꯦ ꯃꯁꯤꯡꯁꯤ ꯍꯦꯟꯗꯣꯛ ꯊꯣꯏꯗꯣꯛꯅ ꯍꯦꯟꯈ꯭ꯔꯦ ꯃꯁꯤ ꯍꯦꯟꯗꯣꯛꯄꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯄꯔꯃꯤꯁꯟ ꯂꯧꯔꯒ ꯂꯣꯏꯅꯃꯛ ꯀꯩꯅꯣ ꯀꯛꯊꯠꯂꯒ ꯅꯧꯅ ꯑꯃꯨꯛꯀ ꯑꯦꯟꯔꯣꯜ ꯇꯧꯍꯜꯂꯦꯕ ꯇꯁꯦꯡꯅ ꯃꯥꯒꯤ ꯄꯇꯥ ꯌꯥꯎꯍꯜꯂꯒ ꯑꯗꯩ ꯃꯥꯒꯤ ꯐꯥꯔꯃꯔ ꯀꯥꯔꯗ ꯌꯥꯎꯍꯜꯂꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅꯕ ꯑꯗꯨꯅ ꯁꯤꯒꯤ ꯈꯨꯊꯥꯡꯗꯒꯤ ꯍꯥꯟꯅꯒꯤ ꯁꯣꯏꯔꯝꯕꯁꯤꯡꯁꯨ ꯂꯣꯏꯅꯃꯛ ꯁꯦꯡꯗꯣꯛꯄ ꯉꯝꯒꯗ꯭ꯔꯥꯅ ꯑꯩ ꯑꯗꯨꯝ ꯈꯟꯖꯩ ꯍꯥꯏꯕꯗꯤ ꯍꯟꯗꯛꯀꯤ ꯖꯇ꯭ꯔꯥ ꯍꯥꯏꯕ ꯇꯥꯔꯦ vikshit bharat sankalp yatra ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯃꯥꯡꯗ ꯁꯣꯏꯔꯝꯕ ꯐꯪꯉꯣꯏꯗꯕ ꯃꯤꯗ ꯄꯤꯔꯝꯕ ꯑꯗꯨ ꯐꯥꯎꯕ ꯌꯥꯎꯅ ꯁꯦꯝꯗꯣꯛꯄ ꯉꯝꯕꯒꯤ ꯇꯥꯟꯖꯥ ꯑꯃꯗꯤ ꯄꯤꯔꯤꯅ ꯍꯥꯏꯕꯤꯕꯅꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄꯁꯦ ꯑꯣꯖꯥ ꯀꯔꯝꯕ ꯃꯔꯨꯑꯣꯏꯕ ꯁ꯭ꯀꯤꯝꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯃꯤꯡ ꯄꯟꯕꯤꯔꯀꯥꯟꯗ ꯑꯗꯨꯒ ꯍꯧꯖꯤꯛ ꯇꯧꯕꯤꯔꯤꯕ ꯖꯇ꯭ꯔꯥ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯇꯧꯕꯤꯔꯤꯕ ꯊꯧꯔꯥꯡꯁꯤꯡ ꯊꯕꯛꯁꯤꯡ ꯑꯁꯤꯅ ꯀꯔꯤꯅꯣ ꯑꯗꯨꯒ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯀꯗꯥꯏ ꯐꯥꯎꯕꯗ ꯃꯦꯟ ꯄꯥꯋꯔꯁꯤꯡ ꯒꯃꯦꯟꯒꯤ ꯑꯣꯏꯕ ꯇꯥꯏ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯁꯤꯖꯤꯟꯅꯕꯒꯦ ꯀꯃꯥꯏꯅ ꯊꯕꯛ ꯑꯁꯤ ꯖꯇ꯭ꯔꯥ ꯑꯁꯤ ꯄꯥꯡꯊꯣꯛꯄꯤꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯊꯝꯕꯤꯌꯨ ꯑꯣꯖꯥ ꯁ꯭ꯀꯤꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅꯃꯛ ꯁꯤ ꯈꯛꯇꯪ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯑꯦꯅꯤ ꯁ꯭ꯀꯤꯝ ꯁꯔꯀꯥꯔꯅ ꯄꯥꯏꯔꯤꯃꯈꯩ ꯂꯣꯏꯅꯃꯛ ꯃꯌꯥꯝꯗ ꯌꯧꯍꯟꯕꯅꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯈꯔ ꯐ꯭ꯂꯦꯛꯁꯤꯞ ꯁ꯭ꯀꯤꯝꯁ ꯈꯔ ꯂꯩ ꯁꯝꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯍꯔ ꯘꯔ ꯖꯜ ꯀꯥꯏꯅ ꯑꯩꯈꯣꯏ PhDꯅ ꯇꯧꯖꯔꯤꯕ ꯏꯁꯤꯡ ꯄꯤꯕꯒꯤ ꯑꯗꯩ PM ꯀꯤꯁꯥꯟ PM ꯎꯖ꯭ꯋꯥꯂꯥ ꯄꯥꯋꯔꯅ ꯇꯧꯕꯅꯤ ꯑꯗꯒꯤ PMY ꯔꯨꯔꯦꯜ ꯂꯩ PMY ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯑꯁꯤꯒꯤ ꯃꯍꯣꯠꯀꯤ ꯑꯔꯕꯥꯟꯒꯤ ꯂꯩꯔꯦ ꯑꯗꯩ PM ꯁ꯭ꯋꯥꯅꯤꯙꯤ ꯍꯟꯗꯛꯀꯤ ꯀꯣꯚꯤꯗ ꯃꯇꯥꯡꯗ ꯌꯥꯝ ꯀꯥꯟꯅꯈꯤꯕ PM ꯁ꯭ꯋꯥꯅꯤꯙꯤꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯚꯦꯟꯗꯔꯁꯤꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯗ ꯂꯣꯟ ꯄꯤꯈꯤꯕꯁꯦ ꯃꯁꯤꯒꯤ ꯁꯤꯒꯨꯝꯕꯁꯨ ꯂꯩ ꯑꯗꯒꯤ ꯑꯃꯔꯨꯠ ꯂꯩꯔꯤ ꯑꯗꯩ ꯁ꯭ꯋꯥꯁ ꯚꯥꯔꯠ ꯃꯤꯁꯟ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯑꯔꯕꯥꯟ ꯂꯩꯔꯤ ꯃꯅꯤꯄꯨꯔꯗ ꯑꯃꯔꯣꯝꯗ ꯍꯥꯏꯔ ꯁ꯭ꯋꯥꯁ ꯚꯥꯔꯠ ꯃꯤꯁꯟꯁꯤꯗꯤ ꯌꯥꯝ ꯁꯛꯁꯦꯁꯐꯨꯜ ꯌꯥꯝ ꯐꯖꯅ ꯑꯣꯏꯔꯕꯅꯦ ꯑꯩꯈꯣꯏꯒꯤꯗꯤ ꯑꯣꯄꯟ ꯗꯦꯐꯤꯀꯦꯁꯟ ꯐ꯭ꯔꯤꯁꯤ ++ ꯐꯥꯎ ꯐꯪꯉꯕꯅꯦꯕ ꯑꯗꯨꯅ ꯌꯥꯝ ꯐꯖꯅ ꯃꯅꯤꯄꯨꯔꯗ ꯆꯠꯊꯩ ꯃꯁꯤꯒꯤ ꯀꯩꯅꯣꯁꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯣ ꯑꯩꯈꯣꯏꯅ ꯑꯦꯛꯖꯣꯁꯇꯤꯞ ꯑꯣꯏꯕ ꯅꯠꯇꯦ ꯗꯤꯄꯥꯔꯠꯃꯦꯟꯅ ꯄꯥꯏꯔꯤꯕ ꯁ꯭ꯀꯤꯝꯁꯦ ꯑꯦꯅꯤ ꯁ꯭ꯀꯤꯝ ꯂꯣꯏꯅ ꯈꯪꯍꯟꯗꯣꯏꯅꯦꯕ ꯃꯌꯥꯝꯁꯤꯗ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯁꯔꯀꯥꯔꯅ ꯇꯧꯔꯤꯁꯤ ꯑꯩꯈꯣꯏꯅ ꯗꯤꯄꯥꯔꯠꯃꯦꯟ ꯋꯥꯏꯁ ꯀꯩꯅꯣꯒꯤ ꯅꯣꯗꯥꯜ ꯑꯣꯐꯤꯁꯔꯁꯨ ꯂꯣꯏꯅ ꯈꯜꯂꯦ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃꯃꯝꯒꯤ ꯑꯗꯨꯒ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃꯁꯤꯗ ꯑꯩꯈꯣꯏꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯃꯝ ꯁꯤꯟꯅꯩꯌꯦꯕ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯍꯧꯖꯤꯛ ꯊꯧꯕꯥꯜꯒꯤ ꯀꯩꯅꯣ ꯏꯝꯐꯥꯜ ꯏꯁꯀꯤ ꯍꯥꯏꯔꯦ ꯏꯝꯐꯥꯜ ꯏꯁꯀꯤꯁꯤ एजुकेशन एजꯇ ꯁꯤꯟꯅꯔꯦ ꯁ꯭ꯀꯨꯜꯁꯇ ꯑꯗ ꯃꯣꯏꯅ ꯇꯧꯗꯣꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯚꯦꯟꯁꯦ ꯃꯣꯕꯥꯏꯜ ꯚꯦꯟ ꯑꯃ ꯄ꯭ꯔꯣꯚꯥꯏꯗ ꯇꯧꯗꯣꯏꯁꯦ ꯃꯁꯤꯒꯤ ꯚꯦꯟꯁꯦ ꯀꯩꯅꯣꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯅꯣꯗꯥꯜ ꯗꯤꯄꯥꯔꯠꯃꯦꯟꯅ ꯄ꯭ꯔꯣꯚꯥꯏꯗ ꯇꯧꯔꯅꯤ ꯇꯧꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯃꯁꯤꯗ ꯃꯤ 3 ꯗ꯭ꯔꯥꯏꯚꯔ ꯑꯃ ꯌꯥꯎꯔꯒ ꯃꯤ 2-3 ꯑꯃꯁꯨ ꯌꯥꯎꯔꯅꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯑꯗꯩ ꯃꯌꯥꯝꯗ ꯍꯥꯏꯗꯣꯛꯅꯕ ꯈꯣꯠꯅꯕꯅ ꯗꯦꯟ DCꯅ ꯇꯧꯗꯣꯏꯁꯤꯅ ꯃꯣꯏꯒꯤ ꯉꯁꯥꯏꯒꯤ ꯃꯐꯝꯗꯣ ꯃꯣꯏꯅ ꯂꯣꯀꯦꯠ ꯇꯧꯔꯅꯤ ꯁꯤꯒꯤ ꯈꯨꯡꯒꯪꯁꯤ ꯉꯁꯤ ꯆꯠꯀꯅꯤ ꯁꯤ ꯆꯠꯀꯅꯤ ꯁꯤ ꯆꯠꯀꯅꯤ ꯍꯥꯏꯔꯒ ꯑꯗꯨꯒ ꯄ꯭ꯔꯙꯥꯟꯒ ꯃꯌꯥꯝ ꯇꯥꯏꯞ ꯇꯧꯅꯔꯒ ꯄꯟꯆꯥꯌꯠ ꯂꯦꯚꯦꯜꯗ ꯇꯥꯏꯞ ꯇꯧꯅꯔꯒ ꯃꯌꯥꯝꯗꯨꯗ ꯇꯧꯁꯟꯕꯤꯕ ꯂꯩꯍꯟꯕ ꯑꯗꯨꯒ ꯏꯟꯐꯣꯔꯃꯦꯁꯟꯁꯤ ꯄꯤꯕ ꯁꯤꯅ DC ꯈꯨꯊꯥꯡꯅꯤ ꯄ꯭ꯂꯁ DCꯅꯁꯨ ꯀꯔꯤꯒꯨꯝꯕ ꯚꯦꯟꯁꯤ ꯌꯥꯔꯛꯇꯕ ꯈꯣꯠꯂꯛꯇꯕ ꯌꯥꯎꯕ ꯑꯣꯔ ꯗ꯭ꯔꯥꯏꯚꯔ ꯐꯪꯗꯕ ꯈꯣꯠꯇꯕ ꯍꯦꯛ ꯌꯥꯎꯔꯛꯄ ꯇꯥꯔꯒꯁꯨ ꯃꯣꯏꯅ ꯁ꯭ꯄꯦꯌꯔ ꯗ꯭ꯔꯥꯏꯚꯔ ꯁ꯭ꯄꯦꯌꯔ ꯒꯥꯔꯤ ꯑꯃꯁꯨ ꯃꯣꯏꯅ ꯁꯤꯜꯂꯒ ꯊꯝꯖꯒꯅꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯃꯌꯥꯝꯗ ꯐꯖꯅ ꯃꯣꯏꯅ DCꯅꯗꯤ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯈꯨꯡꯒꯪꯗ ꯆꯠꯄꯅ ꯐꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕꯅꯤꯅ DCꯅ ꯑꯣꯏꯅ ꯆꯨꯁ ꯇꯧꯍꯜꯂꯦ ꯃꯗꯨꯃꯗꯤ ꯑꯣꯀꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄꯁꯦ ꯍꯧꯖꯤꯛꯀꯤ ꯍꯥꯏꯕꯤꯔꯤꯕ ꯁ꯭ꯀꯤꯝꯁꯤꯡꯁꯦ ꯃꯔꯨꯑꯣꯏꯕ ꯈꯔ ꯄꯟꯕꯤꯔꯀꯥꯟꯗ ꯍꯥꯏꯕ ꯇꯥꯔꯦ ꯐ꯭ꯂꯦꯛꯁꯤꯞ ꯁ꯭ꯀꯤꯝꯁꯤꯡꯁꯦ ꯀꯔꯝꯕ ꯆꯦ ꯆꯥꯡꯁꯤꯡ ꯃꯤꯌꯥꯝꯅ ꯄꯤꯕꯤꯔꯛꯑꯒ ꯀꯅꯥꯒꯤ ꯈꯨꯊꯥꯡꯗ ꯆꯠꯂꯒꯗꯤ ꯑꯩꯈꯣꯏꯅ ꯐꯪꯕ ꯉꯝꯒꯅꯤ ꯐꯪꯕ ꯌꯥꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡ ꯑꯗꯨ ꯉꯁꯤ ꯎꯅꯕꯒꯤ ꯇꯥꯟꯖꯥ ꯑꯁꯤ ꯂꯧꯔꯒ ꯔꯦꯗꯤꯑꯣꯕꯨ ꯇꯥꯕꯤꯔꯤꯕ ꯃꯤꯌꯥꯝꯗ ꯑꯃꯨꯛꯇꯪ ꯊꯝꯕꯤꯌꯨ ꯑꯇꯩ ꯗꯤꯄꯥꯔꯠꯃꯦꯟꯒꯤꯗꯤ ꯆꯞ ꯆꯥꯅ ꯑꯩꯅ ꯈꯪꯖꯔꯔꯣꯏ ꯁ꯭ꯀꯤꯝꯁꯦ ꯑꯗꯨꯝ ꯆꯥꯎꯔꯛꯄ ꯑꯩꯅ ꯈꯪꯕ ꯑꯩꯈꯣꯏꯒꯤ ꯑꯦꯒ꯭ꯔꯤꯒꯤ ꯍꯥꯏꯖꯔꯒꯅ PM ꯀꯤꯁꯥꯟ ꯍꯥꯏꯔꯦ PM ꯀꯤꯁꯥꯟꯁꯦ ꯑꯩꯈꯣꯏꯅ ꯑꯩꯁꯤ ꯂꯧꯎ ꯃꯤ ꯑꯃꯅꯤ ꯍꯥꯏꯕꯒꯤ ꯑꯥꯏꯗꯦꯟꯇꯤꯐꯤꯀꯦꯁꯟ ꯑꯃ ꯗꯔꯀꯥꯔ ꯂꯩꯔꯅꯦꯕ ꯃꯁꯥꯅ ꯇꯧꯗꯨꯝ ꯑꯣꯕꯤꯌꯁꯂꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯂꯩꯔꯝꯗꯣꯏꯁꯤ ꯃꯥꯒꯤ ꯄꯇꯥ ꯂꯩꯔꯝꯕ ꯌꯥꯏ ꯁꯤꯗ ꯑꯩꯈꯣꯏ ꯀꯩꯅꯣꯗꯤ ꯐꯪꯗꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯂꯧꯁꯤ ꯃꯤ ꯑꯇꯣꯞꯄꯗ ꯎꯍꯟꯕꯗꯣ ꯑꯗꯨꯗꯤ ꯌꯥꯗꯦ ꯃꯁꯥꯅ ꯎꯕꯗꯨꯇꯅꯤ ꯐꯪꯗꯣꯏꯁꯦ ꯃꯄꯨꯗꯨꯗ ꯍꯥꯏꯕ ꯇꯥꯔꯦꯀꯣ
पता लेरमनी पता उठलग यानी आधार उठकनी नत्रगना अखोई फार्मर कार्ड न लेबने फार्मर खुदिंग कार्ड पीबने अदु पाइरमगदि अदु उठपद दुम यारे अदु उठलग मदु अखोइना कंप्यूटर दे हापचलगा मागी मिंगसी बेनिफिशियरी ने लेग्रनी देन अखोई चाही खुदिंग मगोंद लिसिंग तरुक तरुसे अखोई अनि अहुम लथोकना चंगकदोइने पैसा से अमरोम द अखोई कैनोसु लेय अखोई सपोज पीएमवाई अर्बान हाइरे अर्बान हाइ तारगदि मागी पतादि लेब तारे पता से मरु ओइने नुपीगी मिंगद लेगदबा नुपागी मिंगद लेबि यादि लेरमगसु नुपीगी मिंग ओंथोटपिगदबा अदुगा पतासिदा माना एगी पतासि लेरे अयुम सादि हर फोटो कापकनी फोटो काप मतुंगदा मासी आइडेंटिफाई अखोई जियो टैग तौरग थागतलनी यारे हर कांदा आदगी मिनिस्ट्री अप्रूव तौर हाइबा कांदा माना अहानबा अखोई फाउंडेशन सारकनी फाउंडेशन सारे हर मतुंगदा अमुका नेक्स्ट लिंटेल गी नेक्स्ट रूफिंग गी साबा लोर लोर काना पीबनिको सिगिसे अदा सिगुम्बसी कहीं अखोना हेक सिद चौरप मोद हजिक ओजान हंगीरीदो अदुमाइना डॉक्यूमेंट खंगदब मैम फाव खंगदब डिपार्टमेंट अतोप यावरीबनेबा मफमदुद चपीरगदी अखोई लेरि प्रजासिंगसिना एदी फंगद्रीको स्कीम खरदी अमत हंगीगेन चपीरगदी मोइन हाइरकपदो डॉक्यूमेंट सिनी चंग खुदक्ता अदुम सी चंगमनि हाइरगा माना सबमिट तौरगा ngमगदोइनेबा अदुना यामना मरुओइ मसिगी यात्रासि याविबसि प्रजासिंगदसु केदगम खतरपजे जाखोइगी हौजिकसे मणिपुरगी ओइना हाइबा तारे अखोइगी तंगदु लेतादबगी फिबम अमदा लेरकपसि मतम कुशलकपनिना हारिबा यात्रा असि तोंगान तोंगानबा अखोइगी फार फ्लंग एरिया सिंग हाइबा तारे चिंगी डिस्ट्रिक्ट ओइबा याय नत्रगना चिंगा तमगा लोनबा मफमसिंग ओइबा याय हारिबा मफमसिंग दु चटपा मतमदि खुदोंग चादबा लेगदौबसु माली करम करम खुदोंग चादबसिंग मायोकनबगे दो असुगुमसिंग असि लेरगदि मणिपुरगी ओइना हारिबा यात्रा असि माइ पाकना पांथोकनबा होनबदा करी करी डिफिकल्टी सिंग थिंगनबा याय मदु करमना मिट तगदगे हाबदु थंबियो आई थोइदोना डिफिकल्टी थेनगदौदी मानदेना खल्ले करिगिनो हाइबदि अखोइगी बॉर्डर विलेजेस हाइब तारेको इरांगसिगा तौनबदा सिदा हजिक मी अयाम लेट्रे रिलीफ कैम्प लोम सोइन चनखरे अदुना बॉर्डर विलेजेस चत्रसु दुम यागदोइनी अयाम हजिक लेनरेबा सुमाइना कनो अखोइ मनुंग रिलीफ कैम्प लेबगुंबा और मरी मताइदा लेबगुंबा अदुना याम लाप नत्रगसु अदुम खितंग फार फ्रंग एरियास खरदा खुंगंग खरदा चलगा तौबदा अदुम ngमगने खल्ली अदुगा डिफिकल्टी से फेस तौबदि थोइदोंना लाकदौ लेतेना खल्ली अमरोम धार प्रजागी दमक्तनेबा मसिदि अदुना प्रजानासु अयाम अपाम उगनेना खल्ली अदुन थोइदोंना प्रॉब्लम लेगदौ मानदे ओके दुका जंग साइगी फंगदौरिबा अखोइगी टारगेट बेनिफिशियरी हाइबा तारे अखोइगी मणिपुरगी ओइना चौरांगना मसिंगसे क्यामुक ओइबा यायना खनबीबगे उखरुलगी लोइग्रे बिष्णुपुरगी लुइशनग्रे अदुगा अतोप्पा लाकदौ डिस्ट्रिक्ट सम पारकपा मतमदा चौरांगना क्यामुकादि बेनिफिशियरी थोरकपा यायना खनबगे अदुगा मखोइदा फंगनख्रबा मतुंगदा हाइबा तारे मखोइदा हारिबा स्कीम सिंग फमम थोपसिंगसि फंगनख्रबा मतुंगदा अतोप्पा मथंगी मुक अतोप्पा अखोइगी स्टेप सिंग हाइतारे अतोप्पा फंगौरिबसिंगिना मुक करम थोरांगसिंग पाइखनबा थोरांग लेबिबगे हाइबदु थंबियो चप चाना इंग साइ फिगर दि हाइजब ngमरोय कइगिनो दि मसिदि अखोइना डिफरेंट स्कीम्स डिफरेंट ओइरकनेबा अदुना कयाम याम कनो तौय हाइबदु चप चाना थंबदि ngमजरोय तौबतबु मसिगी सिदा अखोइना स्कीम सैचुरेशन हाइब अमरोम धारकदि जा अखोइगी ऑनगोइंग प्रोसेस ओइगदोइनेबा कई कनागुम मी ngasi एलिजिबल ओइदब हाइंग एलिजिबल ओइरक यायबा मासे अदुना ऑनगोइंग ओइबनिना नंबर दि अदुम इंक्रीज लाकनी डिक्रीज दि तौरपसु याय आइ हानदगी खरा स्कीम खरादना लोइन फंग खरबनिना फॉर एग्जांपल अखोइ स्वच्छ भारत मिशन जे हजिक तमतमनसु हंथरे कइनोदि फंगमोजि पयाम फंगरेबा अनोबा बेनिफिशियरी लाकनी बट एक्चुअली खरा सिगुम स्कीम खरा दि सैचुरेट ओइबगी जस्ट बॉर्डर लाइन केस तक लेबा यावरी अदुगा खराना अखोइगी खंगदबदगी हाइब तारे सिगुम तौबसु खरा यावरी अदुदने मयाम टारगेट तौदोइसे अदुगा गसाई हाइजकिबदुना सिदि ऑनगोइंग प्रोसेस ओइगदमनिना सरकार डिसीजन लेपगा हजिकी लेरिबा अखोइ सिना सक्सेसफुल क्याम ओइबगी हाइबसि येंगने मोस्ट प्रोबेबली अदुम सुमाइना तौथकोन हाइरकपसु याय अदुगा जा अखोइना हेल्थ कैम्प गुम तौबगी मतंग थेंगजे हाइबा तारे बिष्णुपुर जिल्लादा अदु मसिना करमाइन तौबनो जत्रासिगी मनुंग चन्ना करम हाइबा तारे गसाई इन हाइजकिबदो सिदैसिदा अखोइगी DC द फ्लेक्सिबिलिटी पी है अदुना बिष्णुपुर की हाइरी अतोप डिस्ट्रिक्ट की हाइरक यावी हेल्थ कैम्प तौगे और नत्रगन अतोप फंक्शन अम हेक तौगुम्बा ऑन द स्पॉट क्विज तौबसु यावी अंगांगसिंगदा अदुगा प्राइस का यंथोमगुम्बा सिद अदुना सिदी पुरा DC की फ्लेक्सिबिलिटी दे लेरे मोइना हेल्थ कैम्प तौगे सु एनीथिंग अदुगा यात्रा से होनबा हेल्थ कैम्प तुगी मनुंगदा यात्रा से पांथोकपगी यस यात्रा पांथोकदे मफमजे सिदे हेक्ते हेल्थ कैम्प अदुम सिनबिरसु यारे लाई म्याम दुना हेल्थ कैम्प तुदा मोय अदुगी कानाबसु फंगजरानी यात्रा दे कानाबसु फंगजरानी सुमाइना कन्वर्स तो होनबियो हाय हाइबदी मयाम से अट्रैक्ट तौनबा यस कइगुम थौरांग अमा पाइखलगा मदुगी मनुंग चन्ना यात्रा से कानाबसु पी हाइबा तारे यस मदुम अदुगा जा ngसाइगी अखोइगी सुगुम यात्रा से हौदोखरे अदुगा मसिगी डेडलाइन सु मु पीबिरे
ꯍꯧꯔꯛꯀꯗꯧꯕ ꯂꯥꯛꯀꯗꯧꯕ ꯆꯍꯤꯒꯤ ꯖꯅꯋꯥꯔꯤ ꯊꯥꯒꯤ ꯇꯥꯡ 16 ꯐꯥꯎꯕꯅꯤ ꯍꯥꯏꯗꯅ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯅꯨꯡꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯔꯥꯏꯖ꯭ꯌ ꯑꯁꯤꯗ ꯐꯪꯕ ꯌꯥꯔꯕ ꯐ꯭ꯂꯦꯛꯁꯤꯞ ꯁ꯭ꯀꯤꯝ ꯃꯌꯥꯝ ꯑꯃ ꯐꯪꯕ ꯌꯥꯔꯕ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯐꯪꯗꯅ ꯂꯩꯍꯧꯕꯁꯤꯡꯁꯦ ꯃꯁꯤ ꯃꯄꯨꯡ ꯐꯥꯅ ꯀꯕꯔ ꯇꯧꯕ ꯉꯝꯒꯅꯤꯅ ꯈꯟꯕꯤꯕ꯭ꯔꯥ ꯑꯇꯣꯞꯄ ꯑꯅꯗꯔ ꯕꯤꯛꯁꯤꯠ ꯚꯥꯔꯠ ꯁꯪꯀꯜꯞ ꯖꯇ꯭ꯔꯥ ꯑꯃꯃꯨꯛ ꯃꯊꯧ ꯇꯥꯒꯅꯤꯅ ꯈꯟꯕꯤꯕ꯭ꯔꯥ ꯀꯔꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯑꯥꯏꯗꯤꯌꯥꯗꯤ ꯑꯣꯕꯖꯦꯛꯇꯤꯞꯇꯤ ꯑꯍꯥꯟꯕꯗ ꯚꯤꯛꯁꯤꯠ ꯚꯥꯔꯠꯁꯤꯒꯤ ꯇꯧꯔꯤꯕꯁꯤ ꯁꯄꯣꯁ ꯑꯩꯈꯣꯏꯅ ꯑꯔꯥꯞꯄ ꯈꯨꯡꯒꯪꯗ ꯆꯠꯂꯦ ꯈꯨꯡꯒꯪ ꯆꯠꯂꯦ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯅ ꯃꯐꯝꯗꯨꯗ ꯈꯨꯡꯒꯪꯒꯤ ꯃꯤꯗꯨꯇ ꯅꯠꯇꯕ ꯊꯪꯅꯕ ꯑꯃꯒꯤꯁꯨ ꯃꯤ ꯀꯧꯔ ꯄꯨꯔꯛꯑꯒ ꯃꯣꯏꯗ ꯈꯪꯍꯟꯕ ꯅꯥꯎ ꯃꯁꯤꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯗꯤꯁꯦꯃꯤꯅꯦꯁꯟꯁꯦ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯂꯥꯛꯑꯦ ꯃꯥꯒ ꯊꯪꯅꯕ ꯌꯨꯝꯊꯪꯅꯕꯗꯨꯗꯤ ꯂꯥꯛꯍꯧꯗ꯭ꯔꯦ ꯃꯥꯅ ꯆꯠꯂꯒ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯋꯥꯔꯗ ꯑꯣꯐ ꯃꯥꯎꯠꯇ ꯑꯗꯨꯝ ꯆꯠꯈꯤꯅꯦꯕ ꯑꯦꯋꯥꯔꯅꯦꯁꯁꯦ ꯑꯗꯨꯅ ꯑꯩꯗꯤ ꯑꯌꯥꯝꯕꯅ ꯀꯕꯔ ꯇꯧꯕ ꯉꯝꯒꯅꯤꯅ ꯈꯟꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯍꯌꯦꯡ ꯐꯤꯒꯔ ꯂꯥꯛꯄ ꯀꯥꯟꯗ ꯀꯩꯒꯨꯝꯕ ꯉꯝꯗ꯭ꯔꯒꯅ ꯑꯦꯖ ꯑꯦꯟ ꯑꯣꯟꯒꯣꯏꯡ ꯄ꯭ꯔꯣꯁꯦꯁ ꯑꯣꯏꯅ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯆꯠꯊꯔꯁꯨ ꯑꯗꯨꯝ ꯁꯔꯀꯥꯔꯅ ꯑꯗꯨꯝ ꯗꯤꯁꯤꯖꯟ ꯂꯧꯔꯛꯀꯅꯤ ꯇꯧꯕꯇꯕꯨ ꯁꯤꯗ ꯑꯌꯥꯝꯕꯗꯗꯤ ꯑꯣꯜꯃꯣꯁ 90-95% ꯀꯕꯔ ꯇꯧꯔꯛꯀꯅꯤꯅ ꯈꯟꯖꯩ ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛꯁꯦ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯑꯩꯈꯣꯏꯒꯤ ꯍꯤꯡꯁꯥ ꯌꯥꯎꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯍꯧꯖꯤꯛꯁꯦ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤꯗ ꯍꯥꯏꯔꯤꯕ ꯌꯥꯇ꯭ꯔꯥ ꯑꯁꯤꯒꯤ ꯀꯥꯟꯅꯕ ꯄꯤꯕ ꯆꯪꯕ ꯃꯇꯝꯗ ꯀꯔꯤ ꯀꯔꯤ ꯃꯈꯣꯏꯅ ꯍꯥꯏꯔꯛꯄ ꯃꯈꯣꯏꯅ ꯊꯝꯂꯛꯄ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯔꯤ ꯀꯔꯤ ꯊꯦꯡꯅꯕꯤꯔꯛꯄꯒꯦ ꯃꯇꯦꯡ ꯑꯃ ꯊꯝꯕꯤꯌꯨ ꯍꯧꯖꯤꯛ ꯐꯥꯎꯗ ꯃꯣꯏꯁꯤ ꯔꯤꯂꯤꯐ ꯀꯦꯝꯞ ꯆꯠꯄꯒꯤ ꯀꯩꯅꯣꯗꯤ ꯑꯩꯉꯣꯟꯗ ꯂꯩꯇ꯭ꯔꯤ ꯑꯦꯛꯖꯦꯛ ꯀꯩꯅꯣꯗꯨꯗꯤ ꯐꯤꯒꯔꯁꯇꯤ ꯂꯩꯇꯦ ꯆꯠꯂꯤ ꯍꯥꯏꯕꯁꯦ ꯇꯧꯕꯇꯕꯨ ꯃꯣꯏꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯁꯤꯡꯁꯤꯁꯨ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯂꯩꯇ ꯂꯥꯏꯔꯅꯁꯨ ꯍꯦꯟꯅ ꯉꯝꯕ ꯃꯥꯜꯂꯦ ꯑꯗꯨꯅ ꯑꯌꯥꯝꯕ ꯁ꯭ꯀꯤꯝꯁꯤꯡꯒꯤ ꯑꯦꯂꯤꯖꯤꯕꯜ ꯑꯣꯏꯕ ꯕꯦꯅꯤꯐꯤꯁꯔꯤꯗꯤ ꯑꯗꯨꯗ ꯐꯪꯒꯗꯣꯏꯅꯦꯕ ꯑꯗꯨꯅ ꯗꯤꯁꯤꯁꯤꯡꯁꯨ ꯑꯣꯕꯤꯌꯁꯂꯤ ꯑꯩ ꯈꯪꯉꯦ ꯃꯣꯏ ꯑꯗꯨꯝ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯃꯗ ꯆꯠꯄ ꯈꯣꯠꯄꯗꯤ ꯁꯣꯏꯅ ꯌꯥꯎꯔꯝꯒꯅꯤꯅ ꯈꯜꯂꯤ ꯑꯦꯛꯖꯦꯛꯂꯤ ꯀꯅꯥ ꯆꯠꯄꯅꯣꯗꯤ ꯂꯩꯖꯗꯦ ꯇꯧꯕꯇꯕꯨ ꯔꯤꯂꯤꯐ ꯀꯦꯝꯞ ꯀꯥꯡꯕꯨꯗ ꯀꯩꯒꯨꯝꯕ ꯂꯥꯛꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯌꯥꯇ꯭ꯔꯥꯁꯦ ꯑꯩꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯍꯜ ꯂꯃꯟꯁꯤꯡ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯗ ꯍꯥꯏꯅꯤꯡꯉꯤꯁꯤꯅ ꯃꯁꯤꯒꯤ ꯀꯥꯟꯅꯕ ꯂꯧꯕꯤꯍꯧ ꯃꯣꯏꯒꯤ ꯍꯧꯖꯤꯛ ꯏꯂꯤꯖꯤꯕꯜ ꯑꯣꯏꯕ ꯃꯣꯏ ꯌꯥꯝ ꯌꯥꯎꯔꯝꯒꯅꯤ ꯂꯩꯇ ꯂꯥꯏꯔꯅ ꯉꯝꯕꯅꯤ ꯑꯗꯨꯅ ꯁꯣꯏꯅ ꯌꯥꯎꯔꯝꯒꯅꯤ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯑꯩꯈꯣꯏ ꯆꯨꯔꯥꯆꯥꯟꯄꯨꯔꯗꯒꯤ ꯂꯥꯛꯑꯒ ꯁꯤꯗ ꯂꯩꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯕꯤꯁꯅꯨꯄꯨꯔꯗ ꯂꯩꯔꯤꯕ ꯃꯈꯩꯁꯦ ꯃꯣꯏꯒꯤ ꯂꯧꯀꯣꯟ ꯂꯩꯕ ꯌꯥꯝ ꯌꯥꯎꯋꯦꯕ ꯂꯧ ꯎꯕ ꯌꯥꯝ ꯌꯥꯎꯋꯦꯕ ꯃꯣꯏ PM ꯀꯤꯁꯥꯟꯗ ꯑꯦꯟꯔꯣꯜ ꯇꯧꯕꯤꯔꯕ꯭ꯔꯥ ꯇꯧꯔꯝꯗ꯭ꯔꯒꯅ ꯅꯧꯅ ꯑꯃꯨꯛ ꯇꯧꯔꯁꯨ ꯌꯥꯔꯦ ꯁꯨꯃꯥꯏꯅ ꯀꯥꯟꯅꯕꯁꯤ ꯂꯧꯍꯧꯕ ꯑꯣꯖꯥ ꯃꯔꯨꯑꯣꯏꯅ PM ꯀꯤꯁꯥꯟꯅ ꯄꯤꯔꯤꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯅ ꯀꯔꯤ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯖꯁ ꯃꯥꯒꯤ ꯄꯩꯁꯥ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯥꯛꯄꯁꯦ ꯁꯤꯅꯤ ꯑꯅꯤꯁꯨꯕꯗ PM ꯀꯤꯁꯥꯟꯗ ꯌꯥꯎꯍꯧꯔꯒꯗꯤ ꯃꯥꯁꯤ ꯐꯥꯔꯃꯔꯅꯦ ꯍꯥꯏꯕꯁꯤ ꯁꯣꯏꯗ꯭ꯔꯕꯅꯦꯕ ꯑꯗꯨꯅ ꯍꯌꯦꯡ ꯑꯦꯅꯤꯊꯤꯡ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯃ ꯂꯧ ꯎꯕꯒ ꯀꯩꯅꯣꯒ ꯃꯔꯤ ꯂꯩꯅꯕ ꯁ꯭ꯀꯤꯝ ꯂꯥꯛꯄ ꯀꯥꯟꯗ ꯑꯗꯨꯝ ꯑꯗꯨꯗꯒꯤ ꯗꯛꯅ ꯂꯧꯈꯠꯂꯒ ꯑꯩꯈꯣꯏꯅ ꯉꯝꯃꯦ ꯕꯦꯔꯤꯐꯥꯏ ꯇꯧꯗ꯭ꯔꯁꯨ ꯌꯥꯔꯦ ꯍꯥꯏꯖꯔꯤꯕ ꯑꯣꯀꯦ ꯑꯔꯣꯏꯕꯁꯤꯗ ꯚꯤꯛꯁꯤꯠ ꯚꯥꯔꯠ ꯁꯟꯀꯜꯞ ꯌꯥꯇ꯭ꯔꯥ ꯍꯥꯏꯔꯤꯕ ꯊꯧꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯀꯔꯝꯕ ꯄꯥꯎꯖꯦꯜ ꯄꯤꯕꯤꯅꯤꯡꯕꯒꯦ ꯍꯥꯏꯔꯤꯕ ꯖꯇ꯭ꯔꯥ ꯑꯁꯤꯒꯤ ꯀꯥꯟꯅꯕ ꯃꯌꯥꯝ ꯍꯥꯏꯕꯤꯈ꯭ꯔꯦ ꯑꯗꯨꯃꯛꯄꯨ ꯃꯤꯌꯥꯝꯗ ꯍꯦꯟꯅ ꯈꯪꯍꯟꯅꯤꯡꯕ ꯃꯁꯤ ꯑꯃ ꯇꯧꯕꯤꯔꯒꯗꯤ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕ ꯐꯪꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯀꯔꯝꯕ ꯄꯥꯎꯖꯦꯜ ꯑꯔꯣꯏꯕ ꯑꯣꯏꯅ ꯄꯤꯕꯤꯅꯤꯡꯕꯒꯦ ꯍꯥꯏꯕꯗꯨ ꯊꯝꯕꯤꯌꯨ ꯑꯣꯖꯥ ꯃꯁꯤꯒꯤ ꯌꯥꯇ꯭ꯔꯥꯁꯤ ꯃꯁꯤꯗ ꯌꯥꯎꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯈꯪꯍꯧꯗꯕ ꯁ꯭ꯀꯤꯝꯁꯤꯡꯁꯨ ꯈꯪꯍꯧꯕꯤꯔꯣ ꯑꯗꯨꯗꯒꯤ ꯀꯔꯤꯒꯨꯝꯕ ꯏꯁꯥꯃꯛꯁꯤ ꯁ꯭ꯀꯤꯝꯁꯤꯗ ꯌꯥꯎꯕ ꯌꯥꯕ ꯏꯂꯤꯖꯤꯕꯜ ꯑꯣꯏꯔꯦꯅ ꯈꯟꯖꯔꯒꯗꯤ ꯃꯗꯨꯒꯤ ꯀꯔꯤ ꯗꯣꯀꯨꯃꯦꯟꯠꯁ ꯆꯪꯉꯤ ꯈꯣꯠꯂꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝꯗꯤ ꯍꯪꯕꯤꯌꯨ ꯍꯪꯉꯕ ꯃꯇꯨꯡꯗ ꯃꯗꯨꯒꯤꯗꯨ ꯑꯦꯄ꯭ꯂꯥꯏ ꯇꯧꯅꯕ ꯍꯣꯠꯅꯕꯤꯌꯨ ꯃꯁꯤꯅ ꯍꯌꯦꯡ ꯏꯁꯥꯃꯛꯇꯁꯨ ꯌꯥꯝ ꯀꯥꯟꯅꯔꯛꯀꯅꯤ ꯂꯩꯔꯤꯕ ꯏꯂꯤꯖꯤꯕꯜ ꯑꯣꯏꯕ ꯕꯦꯅꯤꯐꯤꯁꯔꯤꯁꯤꯡꯗ ꯑꯃꯅ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛꯀꯤꯁꯤꯗ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕ ꯃꯦꯔꯤ ꯀꯍꯥꯅꯤ ꯃꯦꯔꯤ ꯖꯨꯕꯥꯅꯤ ꯑꯃ ꯌꯥꯎꯔꯤꯕꯁꯦ ꯃꯁꯤꯒꯤꯁꯤꯅ ꯉꯁꯥꯏꯒꯤ ꯕꯦꯅꯤꯐꯤꯁꯔꯤꯁꯤꯡꯁꯤꯅ ꯐꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯅꯨꯡꯉꯥꯏꯕꯗ ꯐꯣꯡꯗꯣꯔꯛꯀꯗꯣꯏꯅꯦꯕ ꯃꯗꯨꯗ ꯑꯗꯨꯝ ꯈꯪꯒꯅꯤ ꯁ꯭ꯀꯤꯝꯁꯤ ꯀꯥꯟꯅꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯌꯥꯎꯕ ꯀꯥꯟꯗ ꯎꯖꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯕꯦꯅꯤꯐꯤꯁꯔꯤ ꯈꯔꯅ ꯐꯣꯡꯗꯣꯔꯛꯄꯗ ꯌꯨꯝ ꯂꯩꯔꯝꯗꯕꯗꯒꯤ ꯌꯨꯝ ꯂꯩꯔꯛꯄ ꯒ꯭ꯌꯥꯁ ꯀꯅꯦꯛꯁꯟ ꯂꯩꯔꯝꯗꯕꯗꯒꯤ ꯒ꯭ꯌꯥꯁ ꯂꯥꯛꯄ ꯏꯁꯤꯡ ꯀꯅꯦꯛꯁꯟ ꯐꯪꯉꯝꯗꯕꯗꯒꯤ ꯏꯁꯤꯡ ꯐꯪꯕ ꯁꯤ ꯃꯌꯥꯝꯁꯤ ꯇꯥꯕꯗ ꯑꯗꯨꯝ ꯁꯣꯏꯗꯅ ꯁ꯭ꯀꯤꯝꯁꯦ ꯃꯁꯤ ꯌꯥꯎꯅꯤꯡꯕꯒꯤ ꯀꯩꯅꯣꯁꯨ ꯈꯪꯒꯅꯤ ꯀꯔꯤ ꯗꯔꯀꯥꯔ ꯂꯩꯒꯦꯁꯨ ꯈꯪꯒꯅꯤ ꯑꯗꯨꯒ ꯍꯌꯦꯡ ꯏꯂꯤꯖꯤꯕꯜ ꯕꯦꯅꯤꯐꯤꯁꯔꯤ ꯑꯃ ꯑꯣꯏꯔꯕ ꯇꯥꯔꯒꯗꯤ ꯃꯁꯤꯗ ꯌꯥꯎꯕꯁꯨ ꯉꯝꯒꯅꯤ ꯑꯗꯨꯅ ꯃꯁꯤꯁꯦ ꯁꯣꯏꯗꯅ ꯍꯦꯛ ꯂꯥꯛꯄ ꯀꯥꯟꯗ ꯑꯩꯒꯤ ꯈꯨꯟꯗ ꯂꯥꯛꯄꯗ ꯃꯁꯤ ꯁꯣꯏꯗꯅ ꯌꯥꯎꯕꯤꯌꯨꯅ ꯍꯥꯏꯅꯖꯩ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯃꯔꯨꯑꯣꯏꯅ ꯚꯤꯛꯁꯤꯠ ꯚꯥꯔꯠ ꯁꯟꯀꯜꯞ ꯌꯥꯇ꯭ꯔꯥꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯑꯗꯨꯒ ꯚꯥꯔꯠ ꯁꯤꯟꯕ ꯊꯨꯡꯅ ꯂꯩꯔꯤꯕ ꯃꯤꯌꯥꯝꯗ ꯄꯤꯒꯗꯧꯔꯤꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯚꯥꯔꯠꯀꯤ ꯁꯔꯀꯥꯔꯅ ꯄꯥꯏꯈꯠꯂꯛꯄ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐ꯭ꯂꯦꯒꯁꯤꯞ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯗꯨ ꯐꯪꯕ ꯌꯥꯔꯕ ꯃꯤꯌꯥꯝꯅ ꯐꯪꯗꯅ ꯂꯩꯔꯤꯕ ꯑꯗꯨ ꯐꯪꯍꯟꯅꯕ ꯑꯁꯤꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯑꯁꯤꯒꯨꯝꯕ ꯁ꯭ꯀꯤꯝ ꯑꯃ ꯂꯩ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯗ ꯈꯪꯍꯟꯅꯕ ꯄꯥꯏꯈꯠꯂꯛꯄ ꯑꯈꯟꯅꯕ ꯊꯧꯔꯥꯡꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯃꯤꯌꯥꯝꯅꯁꯨ ꯍꯥꯏꯔꯤꯕ ꯁꯟꯀꯜꯞ ꯖꯇ꯭ꯔꯥ ꯑꯁꯤꯒꯤ ꯃꯇꯦꯡꯗꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯂꯕ ꯃꯤꯌꯥꯝꯅ ꯃꯈꯣꯏꯅ ꯐꯪꯂꯤꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯗꯨ ꯃꯥꯒ ꯅꯛꯅꯕꯗ ꯂꯩꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡ ꯅꯠꯇ꯭ꯔꯒ ꯃꯔꯤ ꯃꯇꯥ ꯅꯠꯇ꯭ꯔꯒ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗ ꯁꯟꯗꯣꯛꯄꯤꯗꯨꯅ ꯐꯪꯍꯧꯗꯕꯁꯤꯡ ꯑꯗꯨꯁꯨ ꯄꯨꯟꯅ ꯐꯪꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ
ꯖꯇ꯭ꯔꯥ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯄꯥꯎꯖꯦꯜ ꯑꯣꯏꯅ ꯄꯤꯅꯤꯡꯂꯤ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯉꯁꯤ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯒꯤ ꯁ꯭ꯇꯨꯗꯤꯑꯣ ꯂꯥꯛꯄꯤꯔꯒ ꯃꯇꯝ ꯈꯔ ꯀꯥꯏꯊꯣꯛꯄꯤꯔꯒ vikshit bharat sankalp yatraꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯈꯔ ꯊꯝꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯑꯣꯖꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯈꯨꯔꯨꯝꯖꯔꯤ